कुंजा लिसिंग अनि कुनमरी लापसिदा आई बलुक अमदी मयाम जाय फाबा मपु माना इन बिबा ओरसनु आइजा बगलना असि निफम से हौजरगे अहमदा अखोगी दाइस इलेक्शन बिनबा आई बलुक की बहुसागी प्रेसिडेंट ओइबा लाइसोम गुलाबो ओजा गुलाबो मैं तंबल लोक्सन बिनबा लोक्सन बिनबा टॉक्सिन जारी टेबल से मासूम थमो जाने टेबल मना दाया पीरो दे मैं खुद दे आई बलोकी ओजा आई बलोकी ओजा लाइसोम गुलाबना मैं तंबल लोबी खबे मतुम मसेदी मथंग मसे टॉक्सिन जारी अखोगी नोंमाई लाइस तावरे मोबे नोंमाई लाइसना रंजनासु हाइरिबा मसी लाइक खुंबगी मपु ओइरिबी रंजनागी अपोपी इमा नोंथंबो मोबे चंद्रमुखी बुसु इमा चंद्रमुखी बुसु दाइस इलेक्शन बिनबा टॉक्सिन जारी मीटिंग है क्या हुआ है इमाना हम छंदी खबे मतुम असदी अकोई लुप असगी भाइस प्रेसिडेंट ओइबिरिबी बुखरब मोंबी इमान होइसु दाइस इलेक्शन बिनबा टॉक्सिन जारी इमान वेना हम लक्ष्मण बिखबे मतुम असदी कक्सन जारी मणिपुरी साहित्य परिषद असम जाय डिस्ट्रिक्ट की इकाई खुमजरीबा ओजा प्रेसिडेंट ओइबिरे ओजा इसुबम मनिहार बसु दाइसता कक्सन जारी मणिपुरी साहित्य परिषद की प्रेसिडेंट ओजा इसुबम मनिहाना फमलो हबे मतुम असदी आई बलुकी असंबा मेंबर अमा ओइबा कोई दुकी गांगास बाइदगी लेबी एकपा ओजा लायरबन ओजा मगो दाइसता टॉक्सिन जारी ओजाना फमलो हबे मतुम असदा टॉक्सिन जारी ओजा जागिर तगी लेंबिरब ओजा केसी मंगांग ओजा बसु दाइसता कक्सिन जारी ओजा केसी मंगांग फमलो हबे मतुम से अरोय बोयना पसुजरी इकाई खुनजरीबा ओजा नोंथोंबम ओजा इंद्र कुमार साहित्य भूषण ओजा इंद्र कुमार साहित्य भूषण बसु अखोई दाइसता इलेक्शन बिनबा टॉक्सिन जारी साहित्य भूषण ओजा इकाई खुनजरीबा नोंथोंबम इंद्र कुमार ना लक्ष्मण बिखरबा की मतुम असदी अथोइबा मिथुमलेन अमसुंग
미후치나 이사이사기 방문란자 영층 기도의 받은 것이기 그에게 이까이 군도가 못하기 호람니 그 이까이 군도가 게스다 밑에 비주얼 모나 이까이 군도가 우피나바 아한바 막다다 마후사 프레시덴 오이바 라선 굴랍다 밑에 비주얼 모나 이까이 군도가 우피나바 하자리 마탕다 akwai ima chandramukhi busu pasanda ima chandramukhi da mathang ima noyalaida mathang president oiba tesu maniha da ida nabino ba hajari mathang da azala lakam oba Oza lain lakukan mobil matunda Oza khel chandra mangang Oza khel chandra mangang matunda sahitya musono dito Oza nong thapong Indra Kumar matunda Dito pijol na ikat kumnaba Pinaba Haji ako'y program tumina Miti kamu na ikat kumnaba Utpa logra Hoji matang program kita apa yang presiden itu ngasi ase akoi ai belukki asangba member ama oiba nongmai lesna ranjana haisu khanaba maki seiring laini ai belukki na hairo kana maksu darama pansuba laini ni ngasi pongre so laini kase 99 suba lagi kasi kung betul-betul mayam Manipuri saita po isoki sanle nasida apa mayam nasi amato na Punjab ini lagi hari bayar ranjana gila kung di hormasini mapungway na nasigi mipung iba masigi ako mipung maruay ba hiram haruba Masih haraga nasigi film pembahasa mata nasida tersinjadi kaget jadi mengambil. Tadi ada siapa? Hoje nasigi film pembahasa थोड़ा मता मशीन निकले और ये मरुए बा लाइक फोंगी थोड़ा मसदा हंगम चावले जो मतेन पांबिन बा मशीन जरी फोटो का रेडियो बीरो में क्वेश्चन
ꯑꯩꯈꯣꯏꯒꯤ ꯑꯏꯕ ꯂꯨꯞꯀꯤ 99 ꯁꯨꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯐꯣꯡꯖꯔꯤ फोटो मात्र कापेका लाइक फंबाई थौरम लोसंजोगा मायाबो थागतसारि लाइक कपि माने जारा नायसो गाय कपि माने आजो किहायो Cibi kunjil obat sereng lagi. Nomai lesnana belari ni. Jadi mayam dah di mak koi kudol tamjaga ponge na mayam dah koi declare tamjaga aduna ai bi oi di na wahai keratang mayam dah thambi na bai tamakta da ai ni sinjage. Ngasigi yai pharaba numit ai balutna silanguna ngasi marfu tarama pan suba lai pongbagi numit asida mifam masigi mifam mapu oibiriba oja ai baluki mahumsa president oja bu ikai khunaba utsari mathangda ai bu popi ima bu ikai khunaba utsari mathangda nupi laktagi akhoi ima noya laibusu ikai khunaba utsari mathangda amuk Manipuri Sahitya Parishad ki president oibiriba oja Tenchumam Manihan oja busu ikai khunaba utsari mathangda akhoi ai baluki asangba member oibiriba layang nakbam oja ngauba busu ikai khunaba utsari mathangda akhoi asangba member oibiriba Khalchandra oja mangang busu ikai khunaba utsari mathangda apunba Koramlen Marupki President Advisor oibiriba Manipuri Sahitya Parishad Sahitya Bhushan Khangbiraba igidi ito nyaima nungthama Indra Kumar busu ikai khunaba utsari loina nama pham asida timbiriba oja sing aigi jininaw punamak busu ikai khunaba utsari ngasi aise yamna laibak phaba numitni matam kuina khanduna leijaramba saireng laring amatang phongge haiduna khanduna leijarapadi kuirabani adubu thabak oina pangthokpadi ngamjadabani ngasi se aigi laibak phaba numitni ngasi di ngamjare adu aina ngasi larik ama phongba haibase yamna tarai badi oiramdare akoigi aigi tamakta aigi oja masigi jaitumba oibiriba oja amadi aigi iton aduwa simbu ai balup masigi secretary oibiriba oja ki thaujar lagi nungsi mieng dagi aina ngasi saireng ngasi larik ase puthokpa ngamjabani saireng ngasi da arang hoi asoi arang kaya yaurabasu oja singna takpirakan haina aina hanna noloksari asoiba kaya layarasu takpigani haina hanna khurumjari aigi oja hoigi president na ibirakpa yamna phajaba ahi matang sida panjaramge
ꯃꯍꯥꯛꯄꯨ ꯄꯣꯛꯄ ꯄꯟꯊꯧ ꯅꯣꯡꯒꯥꯛꯂꯕ ꯅꯣꯡꯊꯣꯝꯕꯝ ꯃꯪꯒꯣꯜ ꯁꯥꯏꯇꯣꯜꯗ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ ꯑꯏꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯐꯖꯔꯕ ꯋꯥꯍꯩ ꯑꯁꯤꯇꯪꯅ ꯑꯣꯖꯥꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯖꯔꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩꯒꯤ ꯍꯥꯏꯖꯅꯤꯡꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ Hojii ꯑꯩꯗꯤ ꯅꯣꯡꯃꯩ ꯂꯩꯁꯅꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯄꯥꯎꯗꯝ ꯊꯝꯕꯤꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯑꯩꯗꯤ ꯅꯣꯡꯃꯩ ꯂꯩꯁꯅꯥꯕꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯂꯛꯇꯒꯤ ꯋꯥꯍꯩ ꯃꯉꯥ ꯇꯔꯥꯇꯪ ꯍꯥꯏꯕꯤꯔꯅꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐꯥꯎꯀꯩ ꯁꯪꯒꯣꯜ ꯄꯨꯡꯕꯤ ꯏꯕꯦꯝ ꯂꯩꯕꯣ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯑꯃꯗꯤ ꯑꯏꯕ ꯂꯨꯞꯁꯤꯟꯅꯗꯅ ꯋꯥꯍꯩ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯅꯤꯇ ꯐꯣꯡꯗꯣꯛꯄꯤꯅꯅꯕ ꯏꯆꯜ ꯐꯥꯎꯀꯩ ꯁꯪꯒꯣꯜ ꯄꯨꯡꯕꯤ ꯏꯕꯦꯝ ꯂꯩꯕꯣ ꯀꯧꯁꯤꯟꯖꯔꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯇꯦꯡꯕꯥꯟꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯇꯣꯟꯅꯕꯤ ꯍꯥꯏꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯧꯅꯔꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯇꯥꯎꯔꯦꯝꯉꯝꯕꯤ ꯅꯣꯡꯃꯩ ꯂꯩꯁꯅꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯌꯥꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯏ ꯇꯪꯕ ꯂꯧꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯂꯥꯏꯁꯣꯡ ꯒꯨꯂꯥꯞ ꯑꯃꯗꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯏꯕꯤꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨꯁꯨ ꯏꯃꯥ ꯆꯟꯗ꯭ꯔꯃꯨꯈꯤꯕꯨꯁꯨ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯂꯣꯏꯅꯅ ꯏꯃꯥ ꯅꯣꯌꯣꯂꯩ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯣꯗꯀꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯇꯤꯟꯁꯨꯕ ꯃꯅꯤꯍꯥꯔ ꯑꯃꯁꯨꯡ ꯖꯨꯒꯤꯗꯥꯡ ꯔꯥꯖꯕꯥꯔꯤꯗꯒꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯏꯕ ꯂꯨꯞꯀꯤ ꯂꯥꯏꯠ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯂꯥꯏꯔꯦꯟꯂꯛꯄꯝ ꯃꯧꯕ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯑꯃꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯀꯦ.ꯁꯤ. ꯃꯉꯥꯡ ꯑꯣꯖꯥꯕꯨꯁꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯀꯨꯃꯥꯔ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯣꯟ ꯐꯪꯕꯤꯈ꯭ꯔꯕ ꯑꯣꯖꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯃꯥꯡꯗ ꯂꯩꯇꯦꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏ ꯍꯥꯏꯕꯤꯒꯗꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯖꯥꯁꯤꯡ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯄꯨꯊꯣꯛꯅꯤꯡꯕ ꯊꯧꯔꯝ ꯑꯣꯏꯅꯗꯤ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯜꯂꯕ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯣꯡꯃꯩ ꯂꯩꯁꯅꯥꯅ ꯁꯩꯔꯦꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯔꯟꯖꯅꯥ ꯑꯣꯖꯥꯕꯨ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯗ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯊꯣꯜꯂꯤꯕ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯑꯁꯦ ꯃꯌꯥꯝꯅ ꯄꯥꯕꯤꯔꯒ ꯊꯦꯡꯅꯕꯤꯔꯒ ꯈꯪꯕꯤꯒꯅꯤ ꯑꯗꯨꯒ ꯁꯩꯔꯦꯡ ꯑꯁꯦ ꯄꯥꯕꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯅꯨꯡꯁꯤꯕ ꯐꯥꯎꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯥꯖꯕ ꯄꯣꯛꯏ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯄꯥꯗ꯭ꯔꯤꯕꯅꯤꯅ ꯑꯩꯒꯤ ꯃꯍꯥꯛꯅ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯗ꯭ꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯇꯥꯎꯔꯦꯝꯉꯝꯕꯤ ꯑꯣꯖꯥ ꯅꯣꯡꯃꯩ ꯂꯩꯁꯅꯥ हन्ना थागतचरी अखोई मरक्तगी नहाना ngasi नुंगाइरबा नुमित असिदा लाइक अमा अखोई मरक्ता खुदोल तंबीबगी दमा मसी हाइजरगा अयाकी वरलसे लोइसिनजरे अमुक्कसु हन्ना मयामबु खुरमजरी अयु खबीबी तमता इसल इबे लेबो हन्ना थागतचरी मथंग असिदी मियामा दे कौसिनजरी अखोई इनाव नोंथोंबम कमल दखिनिजाय हाई स्कूल की असिस्टेंट टीचर लेलेबना
ꯀꯩꯊꯦꯜ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤꯁꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯗꯣ ꯋꯥꯍꯩ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯈꯔꯗ ꯐꯣꯡꯗꯣꯛꯄꯤꯅꯅꯕ ꯀꯧꯁꯤꯟꯖꯔꯤ ꯑꯣꯖꯥꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤ ꯌꯥꯏꯇꯣꯡꯕꯒꯤ ꯃꯐꯝ ꯂꯥꯡꯗ ꯂꯩꯇꯦꯡꯕꯤꯔꯤꯕ ꯑꯣꯖꯥ ꯂꯥꯏꯁ꯭ꯔꯝ ꯒꯣꯂꯥꯞ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯉꯁꯤꯒꯤ ꯕ꯭ꯔꯥꯏꯖ ꯑꯁꯤꯗ ꯂꯩꯇꯦꯡꯕꯤꯔꯤꯕ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠꯀꯤ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥ ꯃꯅꯤꯍꯥꯔꯕꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯊꯧꯔꯝ ꯑꯁꯤꯗ ꯋꯥꯍꯩ ꯈꯔꯇꯪ ꯐꯣꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯐꯪꯖꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯇꯥꯟꯖꯥ ꯑꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩ ꯃꯔꯨꯞꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯖꯥꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯣꯡꯊꯣꯝꯕꯝ ꯅꯤꯉꯣꯜ ꯅꯥꯎꯔꯦꯝꯊꯣꯡꯒꯤ ꯃꯥꯏꯕꯁꯅꯥꯅ ꯑꯩꯒꯤ ꯂꯨꯞꯀꯤ ꯂꯨꯞ ꯑꯁꯤꯅ ꯁꯤꯔꯥꯕꯅ ꯂꯥꯏꯔꯤꯛ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯕ ꯑꯃꯁꯨꯡ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯒꯤ ꯗꯃꯛꯇꯁꯨ ꯑꯩꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯐꯣꯡꯕꯒꯤ ꯑꯩꯒꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯁꯨꯝꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯐꯣꯡꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯍꯥꯛꯅ ꯑꯁꯥ ꯊꯝꯖꯔꯤ ꯑꯃꯁꯨꯡ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯏꯅꯥꯎꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ